ngasi phong ki batongan tongan ba manipuri si phong sing dagi maroi bi ipau sing myam na thamji ahan bada Kuki Lalhouba singna Terakhongsang bi meikai de changsilaklaga Bangker Kaya sajilakle authority na mi yengsang bi yu khunja sing Bisnupur district ki Moirang police station ki manung sanba Terakhongsang bi da kilometer amarong Kuki Lalhouba singna maitai khullom da changsilaklaga Bangker Kaya sajilakle mari laina ba authority na athubu matan na mi yengsang bi yu haina khunja sing na kaptu na haijarakle ꯑꯩꯈꯣꯏꯒꯤ ꯄꯣꯛꯅꯐꯝ ꯄꯥꯎꯃꯤꯅ ꯉꯁꯤ ꯇꯦꯔꯥꯈꯣꯡꯁꯥꯡꯕꯤꯗ ꯍꯛꯊꯦꯡꯅꯅ ꯆꯪꯗꯨꯅ ꯃꯐꯝꯁꯤꯡ ꯑꯗꯨ ꯌꯦꯡꯈꯤ ꯃꯐꯝ ꯑꯗꯨꯒꯤ ꯈꯨꯟꯖꯥꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯦ 3ꯗ ꯆꯨꯔꯆꯥꯟꯄꯨꯔꯗꯒꯤ ꯍꯧꯔꯒ ꯊꯣꯛꯂꯛꯈꯤꯕ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯇꯦꯔꯥꯈꯣꯡꯁꯥꯡꯕꯤꯗꯁꯨ ꯑꯦꯇꯦꯛ ꯇꯧꯔꯛꯄ ꯌꯥꯏ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕ ꯂꯩꯕꯅ ꯈꯨꯜ ꯑꯁꯤꯒꯤ ꯃꯐꯝꯁꯤꯡꯗ ꯂꯩꯀꯥꯏ ꯉꯥꯛꯊꯣꯛꯆꯅꯕ ꯕꯪꯀꯔꯁꯤꯡ ꯁꯥꯗꯨꯅ ꯄꯥꯂꯤ ꯈꯥꯏꯗꯣꯛꯅꯗꯨꯅ ꯉꯥꯛꯁꯦꯟꯕꯒꯤ ꯊꯕꯛ ꯆꯠꯊꯔꯛꯈꯤ ꯊꯥ ꯑꯁꯤꯒꯤ 12ꯒꯤ ꯑꯌꯨꯛ ꯄꯨꯡ 6 ꯔꯣꯝ ꯇꯥꯕꯗ ꯇꯦꯔꯥꯈꯣꯡꯁꯥꯡꯕꯤꯒ ꯊꯪꯅꯅ ꯂꯩꯕ ꯃꯣꯡꯍꯠ ꯑꯃꯁꯨꯡ ꯐꯨꯡꯒꯥꯗꯣꯡ ꯈꯨꯜꯒꯤ ꯈꯨꯟꯖꯥ ꯑꯃꯁꯨꯡ ꯈꯨꯠꯂꯥꯏ ꯃꯇꯤꯛ ꯆꯥꯅ ꯄꯥꯏꯕ ꯀꯨꯀꯤ ꯂꯥꯜꯍꯧꯕꯁꯤꯡꯅ ꯃꯩꯇꯩ ꯈꯨꯜ ꯇꯝꯅ ꯆꯪꯁꯤꯜꯂꯛꯂꯦ ꯍꯥꯏꯕ ꯄꯥꯎ ꯐꯪꯕꯗꯒꯤ ꯈꯨꯟꯖꯥꯁꯤꯡ ꯊꯣꯛꯈꯤ ꯃꯩꯇꯩ ꯈꯨꯜꯒꯤ ꯈꯨꯟꯖꯥꯁꯤꯡ ꯊꯣꯛꯂꯛꯄ ꯎꯕꯗꯒꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯀꯨꯀꯤ ꯈꯨꯟꯖꯥ ꯑꯃꯁꯨꯡ ꯀꯨꯀꯤ ꯂꯥꯜꯍꯧꯕꯁꯤꯡ ꯑꯗꯨꯅ ꯅꯣꯡꯃꯩ ꯔꯥꯎꯟ ꯀꯌꯥ ꯀꯥꯞꯁꯤꯜꯂꯛꯈꯤ ꯍꯥꯏꯔꯤ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯄ ꯑꯗꯨꯗꯒꯤ ꯃꯩꯇꯩ ꯈꯨꯟꯖꯥꯁꯤꯡꯁꯨ ꯃꯁꯥꯒꯤ ꯑꯔꯩꯕ ꯂꯥꯏꯁꯦꯟꯁ ꯅꯣꯡꯃꯩ ꯂꯧꯊꯣꯛꯅꯗꯨꯅ ꯍꯟꯗꯨꯅ ꯀꯥꯞꯅꯈꯤ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯄꯥꯎ ꯐꯪꯕꯗꯒꯤ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁ ꯀꯃꯥꯟꯗꯣꯒꯤ ꯇꯤꯝ ꯃꯐꯝ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯈꯤ ꯀꯨꯀꯤ ꯂꯥꯜꯍꯧꯕꯁꯤꯡ ꯑꯗꯨꯅ ꯀꯃꯥꯟꯗꯣꯗ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯕꯗ ꯀꯃꯥꯟꯗꯣ ꯄꯥꯔꯁꯣꯅꯦꯜ ꯑꯃ ꯂꯩꯈꯤꯗꯦ ꯑꯃꯗꯤ ꯑꯇꯩꯅ ꯑꯁꯣꯛ ꯑꯄꯟ ꯅꯪꯈꯤ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯨꯡꯗꯒꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯀꯨꯀꯤ ꯂꯥꯜꯍꯧꯕꯁꯤꯡꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯄꯒꯤ ꯊꯕꯛ ꯂꯦꯞꯇꯅ ꯆꯠꯊꯔꯛꯂꯤ ꯇꯦꯔꯥꯈꯣꯡꯁꯥꯡꯕꯤ ꯑꯁꯤ ꯃꯅꯤꯄꯨꯔꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯏꯔꯥꯡ ꯑꯁꯤꯗ ꯍꯣꯠ ꯖꯣꯟ ꯑꯣꯏꯅ ꯒꯚꯔꯟꯃꯦꯟꯠꯅ ꯂꯧꯔꯕ ꯃꯐꯝ ꯑꯃꯅꯤ ꯃꯐꯝ ꯑꯗꯨꯗ ꯈꯨꯟꯖꯥꯁꯤꯡ ꯉꯥꯛ ꯁꯦꯟꯅꯅꯕ CRPFꯒꯤ ꯀꯥꯡꯕꯨ ꯑꯃ ꯕꯪꯀꯔ ꯁꯥꯗꯨꯅ ꯉꯥꯛ ꯁꯦꯜꯂꯤ ꯍꯥꯏꯔꯤ CRPFꯅ ꯉꯥꯛ ꯁꯦꯜꯂꯕꯁꯨ Kuki Lalhouba singna saramba bunkersing adu tapna kumtharakuna haujuk maitai khulda kilometer amarongi sangda changsilaktuna bunker tararam sajilakle Kuki Lalhouba bunker sajilakli ba si thingna ba deploy tawriba CRPF singda hairubada karisu tawroi pakhatkanu hairaga karigumba athingba mata pidana leiri masigi mathakta maitai khulgi khunjasingdi security na piriba athingba du ngakna makhatana irang thoktana bonari laikai sigi laibung oiriba laithen ibudau thangjingda lai khurumba salubada Kuki Lalhouba nomai kapsilakhi masigi mathakta numit kharanigi mamangda mai yadabadagi semba sanglubada su nomai kapthorakhi maduda su CRPF ki mekedegi karigumba action amata lakhakhide hairi government amasum security ki paukta induna maitai sinanga si fawba henba thab amata sathadri masigi mota kanglup anina sahi kyadagi nungsi sanana laminarakhiba du ningsingduna haujiksu santi puraknaba madi mausangum nungsi sanana laminana ba wakhalonda kanglup anigi wakhal tarabasingna 11-12 mat naha khara tu control tawduna puna nungsi sanana khundamina si haina Terakhongsang bigi khunjasung apil torakli Terakhongsang bigi khunjasung haujik lairibi irang asida ka henba thawong sathadana santi purakna ba honariba asigi khutong saba lawduna Kuki Lalhouba makhogi bunker sing maitai khulda ka hena changsinduna sajilakpa amadi numidang khudingi nomai kapagi thawdu asi mari lenaba authority na athuba matamna yengsinbiu Haujik lairiba CRPF asigi mathakta ehenba state force deploy tawbiduna lamhenduna sajilakliba Kuki bunker sing asi tathokbiu karigumba Kuki Lalhouba singna ka henjilaklabadi maitai singi khangbagi pangal loithokiduna thokaningdaba thawdok kaya makhatana tholakpa yai hainasu khunjasingna phungdorakli Terakhongsang Women's Welfare Association ki president na phungdorakpada khul asiga tainariba Kuki khulgi haujik su maitai khullomda changsilaklaga bunker saba leptri mafam asida deploy toriba CRPF ki kangbuna su athingba pidana Kuki Lalhouba maning makhatamna bunker sing sali bunker si asi athuba matamna mari lenaba authority na miyeng sangbiduna tathokpi wairi Kunjasing asi thabak suraga amadi lau uraga saba ngakta oibana tha ama hena thabak suraktabana awab kyam heunari thoglibi irang si government na yani haiduna laithokpa amadi matam sana thabak lakhot haudabdagi tholakpani haujik lairiba irang asi government athubu matamna warration ama proktuna hingani sigani khangdana lairiba kunjasing tangdu laitana hinganbiu Singtam ani ge marakta mamangai de gelerap nungsinabagi mari edo haujik su lengdan lairi masibu mangandana ba government na hona biu haina su nupi asina makhatana phongdorakli makasa tarakho aina atopa maruiba paw khra sanga express gi myam thamjage PM una na ba Kuki MLA mapan Delhi yauksinkhre hawkiba me ahum dagi Chuchampur khanghaudana horakhibi irang asigi matangna Prime Minister Narendra Modi unaduna tonganu administration yauna makhoi goiba wafam marik sumna Thamluna ba Kuki MLA mapan ngasi numidang phawbada Delhi de yauksinkhre thajaba yaba pawgi likhun singna phongdorakpagi matungina Kuki MLA mapan asina hayang Prime Minister Narendra Modi ga unaraba iya hairi Chief Minister N Biren Laingak Cabinet Minister sing oiriba Nemsa Kipgen amadi led pa Hokip MLA sing Hawkolet Kipgens Kiamnia Hokip Hangsing
Paunenan Hawkip, LM Kautei, Siluntang, Lejamang Hawkip Amasum, Ngursang Lurna, Hayang Prime Minister Narendra Modi Unarabe. Kuki MLA Mapana Prime Minister Narendra Modi Unabada, Memorandum Amasupishin Gadavana, Hospital, Layingduna Ladiva MLA, Bungzagin Baltegi, Mahuta, Kuyek Pigadava, Mio Amasu Prime Minister Unaba Adu Yaurabe. Ningsing Mayai MLA, Bungzagin Baldedi, Memadi the Impal Ginagama Pala Tokiba, Kudung Tiba Tauduama, the Sopadegi, Deligi, Apollo Hospital Layingduna Ladibani. Hayang Prime Minister Unaraba, Yariba, Sita Kuki MLA Singna, Pishingadoriba Memorandum Aduda, separate administration ki wapam make Singna Yaugani. Hanas Union Home Minister Amit Sa Unabada Pishin Kiba, Memorandum Aduda, separate administration ki wapam make Singna Yaukibani. Manipur ki Kuki MLA Tarana Taliba Tonganba. Administration ki wapum gamari lainana Manipur ki naga MLA tarana sut nimit kharani ki mamangna Delhi de satuna Home Minister Amit Shah unaduna talib dimana madi naga singwe wapum mek singna thamlurabani koki MLA singna talib dimana duda konsiliba lam singi matang lakada basai na wapum sing naga MLA singna mek singna Union Home Minister thamkhiba loina tongan administration ki wapum na problem mayam thokolakani hai wapum su thamlam ki hana naga MLA singna Delhi digi halaklaba matungda Dimapura permission of Fundokibane. Manipura Koki Amas Naga Singna, Akaknaba Kundaba, district sing Larabasu, Kangpopi Sandelamasum Technopolnasum, district sing Koki Amatinaga, Animagna, Puna Kundaba, district sing ni have wapam su, Union Home Minister da, Naga MLA sing the Kangalam Kadi, Amaramda, MLA Tarana, Manipura, Tongan administration, Amalehana, but demand Tobuga Mari Lenana, Tongan Tuan, but Wakat Sing Lakpati, Manipur Legislative Assembly. Privilege and Ethics Committee na Kanakiba Luina MLA sing notice speak Rabane. Mari Lenaba Pawman Manipurgi, Tampaklamgi MLA, Minister Kunga Marita Numit Kumisukna, Manipura House Odiba Pibam Kanakiba Luina, Atubumatamda, Delhi Satuna Prime Minister Narendra Modi Amasum at a Union Minister sing Unana Bore Block Rabane. Minister Amasum MLA sing Manipurgi Apun Basaktam Kaidana Tambagal Mari Lenana, Prime Minister Amasum Mari Lenaba sing the Takshin Bagaluna, Manipura. Hawkiba me ahumdigi oirakliba phibam amadi karigi asiguma phibam lakibano haibigi matangda mariksum wapam thamlamgani sohaje hawkiba me ahumdigi hawrakhiba mi samagi matakta sikhiba yum kaya maina sakhiba amadi mi lising nifugi matakta mayumda laiba phangdaduna relief camp da laikhrabas Prime Minister Narendra Modi na hausu pawba wapam amata phongdorakti haina miyamna pendaba phongdoknaraklibani Manipur Pradesh Congress Committee na lusingba Wakul Mano political party Taranasu Atupumatam Delhi de Satuna Prime Minister Narendra Modi Unana Tarang Tarivani. Handakta Manipur Legislative Assembly Secretary Speaker Terakhongsang Setrabatayana Tampaklamgi MLA Minister Kungamani Manipuri House Odibi Irangasi Matanga Kanavakaluna Manipuri Apun Basaktam Amasungang Kai Kanavaki Matanga Laukipu whatever Mak Masamaki Maketi Sawat Pagaluna Saruk Yazari Han Uripo Assembly Constituency MLA Koirakam Raghumani Fundorakli. Masama House Delhi the Libana Assembly Secretary Pangtokiba, MLA Minister Singi Mipamadura Saruk Yabagam Kidavana, Yahudrabus, Isterasi upon Migisakta Mamasung Kanapakidam Lauki, whatever Dubu, Shakatli Hanamang, Delhi the press, Trokpasirol Asina Suhadi. Atoba Pawana Sokos notice. Tongan administration demand of Bugamari Lane MLA Tarada Sokos notice Pikiba Dugi Pakum, House of Power Pirak Palatri Hadi. Kawada Laiba, Ozo Amadi Cycle AC the Laiba, Miriamana Tuan MLA Tarana Tuan administration demand of Gimatanga Manipur Legislative Assembly the Wakalakadegi, May Kuntraga Mato the Assembly Gi Privilege and Ethics Committee na Kanaraba Matung MLA Taradu da Sokos notice speaking. Manipur Legislative Assembly MLA Oibigi was at Low Krabasina House Ki Privilege Amasum Dignity Hantahana Nabamo Tabak Yadavana MLA Taragi Matakta Sokos notice speaking Haina. Privilege and Ethics Committee Chairman over MLA Nishikantana Fundoki. MLA Tarada Sokos notice speak Hibagoina Mako the Pihiba Matamgi Manu Seng the Warolga Mari Lena, Manipur Legislative Assembly Speaker report Ama Pikat Kani Haina Committee Chairman Hana Fundokrabani Hadi Amarum Ibetombi di Centurak Pangamdana like Kitavani. Hokiba me Kungani Sero the Kuki militants in the Nomai Kapsilakiba Madi, you might have a Gitaldota, Sayam Silaktuna, Sonduna Lairabi. Sorakabam Ibatumbi minus Satuna like Hidabagaluna Maki, Mangani Lehun Tambagi Taram, Lening Tau Sanami, Lesang the Pantokre. Haying Kongbal the labor laying Tau Sanamai, Lesanga, Sierra Owang like Ward number 1, the labor like Hidabi, Evetumbi Imununa, Nase Punkte Tarakumatam, Mangani Lehul Tambagi Taram Pantoki, like Hidabi, Evetumbi, Mamonupi, Sorakabam only, Tampax Nanhai.
May kun ga nipan gi ahing nongai matung pung ani ga makhairom tarak matamna Kuki militant singna mapam marang khangna nongmai kapsilakhi amadi yum mayam ama mai tharakhi ahing adu mapam marang khangna nongmai kapsilakhi ba yum mai tharak bad imung manunggi mipum gudima yum thadoktuna MLK Ranjit ki yum cien batakhi amadi aduk thu khraba pungpham atuda manembok evetum bidi masagi sai marfu suba amadi son maram oiraga masa matomda hawatuna sian ngamkhidi matamdur evetum bigi masusingna mabopu singduna puna ba yamna kan honaki adumapu Kuki militant singna mapam marang khangdana lepa leitana nongmai maru masing khangdana kapsilakpa amadi yum mai tharakpana upai leitabadagi mabok yum aduda lehaukhibani mabopu singduna puna ba yamna kana honakiba masu singi manungda masu nupa masagi se kungahumdoi suraba sorak hebam prem kandagi makhut oya masum kamyada su nongmai maru na parmadagi haujuk rems hospital lekana duna leiri Kuki militant singna makhatana nonganba me kunga mapan gi ayuk pung tara fawra nongmai kapal lepkidi amadi leptuna nongmai kapsilakiba kungi yum mayam ama mai tharakhiba na maram oiraga yumda hallaga manembok laurunabagi upaya mata lekide kun thadok selakpa matamda mapan thoktuna yengnabagi ayaba security singa pikide sheraugi yum mai thadokhiba misimina yauriba singa du lauthokpa ngamdana lerakhi matam kuina lauthokpa ngamdana lerakhiba adu combined force singna punna sangsinduna asibak sangsingna tokhi ebetumbiga haksangi saruk ayamba maina tumna sakre sumnagi makokoktamak leramki madu urubuda thamoi sokna kapki Kuta kulai supaidaba misa miyamda mapam marang khangdana nongmai kapsinba yung kaya mai thadok mihat mi punja thariba thawang sidi isormaknasu makhoi mathakta akanba sairak piba oida sanu hainasu ningamdaba phongdokhi sugunugi maikeida santi oina leiba marakta seraugi maning thangmada leiba hangkel khundagi Kuki Lalhouba singa duna tholaktuna nongmai kapsinba yumai thabagi thabak chatharakhibani hainasu palladuna tambaksna nai mapam marang khangna nongmai kapsilakhiba mandi yumai tharakpa aduda yungi marueba chesang posai sing purakpa ngamkhidi masa masada setliba phi adu khak selaga lanjenar khiba ngaktani laikhidaraba sorak habam ebetumbigi masanupa manga amadi masanupi mari loinana masu sing lehori ebetumbigi lana thoram jun taraga tereta pangthokani hainasu Mamau nupi sorak haibam tambaksana na phongdorakhi aidi atopa pawmadana relief camp da henthoi bidi yumgumna leidi Kaksing life school na leiba relief camp amadam saigi sai mari khakta ngairibi henthoi bi mamagi tampakta tumina phamdana lei mamana masam sembiri adubu sanabungda camki masi singna sanariba duda maksu yauningbana ikhawlangli Mamana masam sembe hek loibaga ma khudakta hawgatlaga camki sanabungda leriba masi sing amagi manakta senki aduga harauna sagai phambi sishogi nakalamada khudakta katki magna hauna kawi lao karao sese amasum sahi nipalom surabi masi eduna changsilaklaga sagai phambigi atoppa nakalamada phamlaga awaba wakalamata yauduna animak nokhe nungaina sani khara thapthana henthoi mamana yengnaga leyeduga Simban momon haipetang nokse dubu minong adu koide ma hauzik safari haina khale dubu ma amasu ma ki masanu pigi tungi khanbada wokal awaba pulum oidi haukiba me ahum digi horaga thulakiba hingsa gi thagdok singna mayu makai thadok tuna selaklaga relief camp da laidiba imung kya gi marakta Kaksing district ki serau digi case Nandarani Devi amasung case henthoi bisu yauri Kaksing town da hangba relief camp Kaya marumgi manungda makhalekai ta leiba Kaksing life school da hingsa sina maramoiduna mayu makai thadokuna selaklaba miyoi punna samaga taraka mapalaidi district administration amasum peace committee na hangba KMC awana tholakpa matamda kathokpuga loiduna thabak toba amasum experience leiraba volunteers singi group ama oiriba volunteers of disasters relief forums BHDRF manipur salai Kemta leriba miyoi samaga taraga mapana sigi manungda nupa ahalna kungani thoi nupi ahalna nifugani thoi amasum sahi taraga nipan makhagi ahalna nifugani thoi amasum sahi taraga nipan makhagi angangna yankhaiga mangane angang yankhaiga manga sigi manungda sahi taragi makhada leibana makhoi kunga mangane Kemta leriba miyoi ayambana sugunu serau napar amasum tangjengdagi ne amasum pangaltabidagi kharayawi me thagi aroiba sayol singna makhoi khun sing Kuki Lalhouba sin attack toba masmai thadokibadagi makhoi ayambagi mayu makai leitre lanjenaраglaba miyoi sing ayambana maitai sing oiraba Kuki Lalhouba singna mayu mai thadokpikhraba Bengali khrasi yauri masagi sai nifugum doi surabi maloti darnai serauda Bengali kangluk yamdraba yum ahum mai thadokpikhibada makisi yakre Kemasi the mark Mapo Reba Masum Sai Taraga Mari Shuraba Masano Pa Masum Sai Taramatu Shurabi Masano Pigaloin and a lady
masagi mayum makai maina thatopikraba amasum namduna lanjena halaba miyoisingi tungi asa mami samli aduga masagi mayumdi maina thakidaba adubu khut tharakani kibadigi salaklaba miyoi kharagi maraibak tamangamdri makhoi masagi mayumda haningbana ikhau langni adubu asa tawba khakta ngaire amasum isorda thaunijaba mangaire seraudagi masagi sai yankhaiga nipan surabi thoksom sumila na hai maki khun pumba Kuki Lalhouba singna maina tuna thakre masu nupana mawanaba singa sanabungda football sanariba du yengladuna sumila na hai haukiba me kunga nipanda khulai paibe singna atat akham laitana noi kapsilakpa masum yum sing mai thaba horakpadigi makhoi taruk yum thadoktuna selakibani Sumilana maki masanupa mamaunupi amasum sahi taragahumdoi surabi masunupi sahi mapana masum taruk suraba masunupa ani galoinana kemasida lairi hingsa asina makhoigi yum lanthum punamak laukre amasum aikhoigi punsi amasum tungi asa punamak mangtakale aikhoina santi hanjilakpa amasum yumna satpapami aikhoigi pokhom serauda hanba pami amasum aikhoigi yum amuhana saningi haina maki khazai Centragliba pirang taithokna sumilana thamoi sokna paudon makhi aikhoigi mathau tabasing yengsin bibagidamak volunteersing PDRF ta aikhoina tawbim khangbo-sari aikhoina haib khudimak makhoina phanganbi mafam asida aikoi safari haina fawi amasum aikhoigi angang sing game asida harauna leiri haina mahangna phongdokhi sumilana makha taradun hai game asida doctor sing nungti gi lai amasum miyamda taru tananba phirol sing pi angang sing da lyric sing lam amasum pencil sing pi class 9 digi 12 phawgi mairoi sing tuition tawbi sumilana haibugum kaksing gi miyamna dan torakpa anoba amasum ariba ningthina su samlaba yamna phirol sing kem ki main hall paiduna leiri volunteer of disaster relief forum gi member khara amasum akhogi supporter sing ojang aktana kem asida leiba class 9 digi 12 phawgi mairoi sing da subject khudimaki nungti gi oina class sing tawi kangluki rang asina sumila amasum kem asida leiriba ahal punamakta khangamdraba awaba sena phawrusu ahangba sanabu amasum pak bakoi angang singna sanabadu yenglaga ngayakti penthokjaba amasum momon noksaba ngamli puksel saraba miyesing sport ki putlam kya dan tawbiraktuna game asida leiriba angang singna makhal khuding maki masana sanaba phangli angang kharana football kharana kerom sanari sei taragi makhada leiba angang kunga manga asigisu campus manungda leiba children's park ta leiriba merry go rounds siso akhoi makhoigi apamba sing sanaba phangli numit ek tarakpa angang sing asina harau nungaina sanabagi makholna kemasi pumnili masina ahal sing awabu khaladu adubu ka hali isam samjaraba masum nungsiraba angang sing asidadi waro pukloba masum awabu khalati amasum sangjafam lauduna leiriba mafamasi makhoigi di yumni makhoidadi imana yumni mateng amasum donation gi damak volunteers of disaster relief forums BDRF Manipur mobile number 9436800388 ta pau phone biagani kumja english ngani ga kunga manga linkhat khiba BDRF asi disaster gi awa ana nanglaba singi mating pang forum amane COVID-19 laiset manungda BDRF mato fazana toke masum machine miyamna tangai fadana sangmo polam sung medical service sung panki manipur kumja english ngani ga kunga manga da thoki bi isawge awa tarako singda su BDRF na really piki hauski wena di pau matanga sa sinjara ge masum ya pura no update ngai minase